ꯄꯨꯡ 3 ꯇꯥꯕ ꯃꯇꯝ ꯑꯗꯨꯋꯥꯏꯗ ꯀꯛꯆꯤꯡ ꯕꯖꯥꯔꯗ ꯂꯩꯕ UCO ꯕꯦꯡꯛꯇ ꯊꯣꯛꯈꯤꯕ ꯕꯦꯡꯛ ꯂꯨꯠ ꯇꯧꯕꯒꯤ ꯏꯟꯁꯤꯗꯦꯟ ꯑꯗꯨꯒꯤ ꯃꯔꯤ ꯂꯩꯅꯅ ꯀꯛꯆꯤꯡ ꯄꯨꯂꯤꯁ ꯁ꯭ꯇꯦꯁꯟꯅ ꯂꯧꯈꯠꯄ ꯀꯦꯁꯇꯨ ꯍꯥꯏꯔꯤꯕ ꯅꯨꯃꯤꯠ ꯑꯗꯨꯗꯒꯤ ꯂꯦꯞꯇꯅ ꯗꯤꯁꯇ꯭ꯔꯤꯛꯀꯤ ꯐꯣꯝ ꯇꯧꯕ ꯑꯦꯗꯤꯁꯅꯦꯜ SP ꯅ ꯂꯤꯗ ꯇꯧꯕ ꯁ꯭ꯄꯦꯁꯤꯌꯦꯜ ꯏꯟꯚꯦꯁꯇꯤꯒꯦꯁꯟ ꯇꯤꯝꯅ ꯑꯗꯨꯝ ꯊꯤꯗꯅ ꯏꯟꯚꯦꯁꯇꯤꯒꯦꯁꯟꯗ ꯃꯈꯥ ꯆꯠꯊꯗꯅ ꯑꯗꯨꯝ ꯅꯨꯃꯤꯠꯇꯩ ꯉꯁꯤ ꯐꯥꯎꯕ ꯂꯦꯞꯇꯕꯤ ꯏꯟꯚꯦꯁꯇꯤꯒꯦꯁꯟ ꯇꯧꯕꯗ ꯃꯗꯨꯒꯤ ꯏꯟꯁꯤꯗꯦꯟꯗꯨꯗ ꯕꯦꯡꯛꯇ ꯆꯪꯉꯒ ꯂꯨꯠ ꯇꯧꯔꯤꯕ ꯃꯤꯑꯣꯏ ꯑꯗꯨ ꯉꯁꯤ ꯅꯨꯡꯊꯤꯜ ꯄꯨꯡ 3 ꯇꯥꯔꯛꯄ ꯑꯗꯨꯋꯥꯏꯗ ꯃꯥ ꯑꯦꯔꯦꯁ ꯇꯧꯕ ꯉꯝꯃꯤ ꯑꯗꯨꯒ ꯐꯥꯔꯤꯕ ꯃꯤꯑꯣꯏ ꯑꯗꯨꯗꯤ ꯅꯥꯎꯔꯦꯝ ꯔꯣꯃꯤ ꯃꯁꯥꯒꯤ ꯆꯍꯤ 43 ꯃꯄꯥ ꯃꯃꯤꯡ ꯂꯦꯛ ꯅꯥꯎꯔꯦꯝ ꯒꯧꯔꯍꯔꯤ ꯑꯣꯐ ꯀꯛꯆꯤꯡ ꯁꯨꯃꯥꯡ ꯂꯩꯀꯥꯏ ꯀꯩꯊꯦꯜ ꯃꯆꯥ ꯄꯔꯦꯡꯗꯒꯤꯅꯤ ꯑꯗꯨꯒ ꯄꯩꯁꯥ 3 lakh ꯑꯃꯁꯨꯡ 3,500 ꯔꯤꯀꯚꯔꯤ ꯇꯧꯔꯦ ꯑꯗꯨꯒ ꯃꯍꯥꯛꯅ ꯁꯦꯠꯂꯝꯕ ꯗ꯭ꯔꯦꯁ ꯑꯗꯒꯤ ꯃꯥꯅ ꯁꯤꯖꯤꯟꯅꯕ ꯊꯥꯡ ꯑꯗꯒꯤ ꯄꯩꯁꯥ ꯍꯥꯞꯅꯕ ꯂꯦꯞꯇꯣꯞꯀꯤ ꯕꯦꯒ ꯑꯗꯒꯤ ꯃꯥꯅ ꯅꯨꯃꯤꯠꯇꯨꯗ ꯇꯣꯡꯉꯛꯄ ꯈꯣꯡꯎꯞ ꯑꯗꯒꯤ ꯃꯥꯒꯤ ꯃꯃꯥꯏꯗ ꯀꯣꯚꯔ ꯇꯧꯔꯛꯄ ꯃꯥꯒꯤ ꯐꯦꯁ ꯃꯥꯛꯁꯅꯆꯤꯡꯕ ꯑꯇꯩ ꯗ꯭ꯔꯦꯁꯁꯤꯡ ꯀꯌꯥ ꯑꯃꯁꯨ ꯔꯤꯀꯚꯔ ꯇꯧꯏ ꯑꯗꯨꯅ ꯃꯁꯤ ꯑꯩꯈꯣꯏꯒꯤ ꯀꯛꯆꯤꯡ ꯗꯤꯁꯇ꯭ꯔꯤꯛ ꯄꯨꯂꯤꯁꯅ ꯅꯍꯥꯟꯗꯒꯤ ꯂꯦꯞꯇꯅ ꯊꯕꯛ ꯑꯁꯤ ꯇꯧꯕ ꯃꯇꯝꯗ ꯍꯧꯖꯤꯛꯀꯤ ꯃꯔꯥꯜ ꯂꯩꯕ ꯃꯤꯑꯣꯏ ꯑꯁꯤ ꯑꯩꯈꯣꯏꯅ ꯏꯟꯚꯦꯁꯇꯤꯒꯦꯁꯟ ꯃꯈꯥ ꯇꯥꯅ ꯆꯠꯊꯔꯒ ꯃꯗꯨꯗ ꯁꯤꯖꯤꯟꯅꯔꯤꯕ ꯃꯥꯅ ꯈꯨꯠꯂꯥꯏ ꯑꯗꯨꯁꯨ ꯑꯩꯈꯣই ꯉꯝꯅꯕ ꯍꯧꯖꯤꯛ ꯀꯟꯅ ꯊꯤꯔꯤ ꯑꯗꯨꯒ ꯑꯩꯈꯣꯏꯒꯤ ꯃꯈꯥ ꯇꯥꯅ ꯏꯟꯚꯦꯁꯇꯤꯒꯦꯁꯟ ꯑꯗꯨꯝ ꯆꯠꯊꯔꯤ ꯑꯗꯨꯒ ꯑꯋꯥꯠꯄ ꯄꯩꯁꯥꯁꯤꯡ ꯑꯗꯨꯁꯨ ꯂꯣꯏꯅꯃꯛ ꯔꯤꯀꯚꯔ ꯇꯧꯅꯕ ꯗꯤꯁꯇ꯭ꯔꯤꯛ ꯄꯨꯂꯤꯁꯀꯤ ꯇꯤꯝꯅ ꯂꯦꯞꯇꯕꯤ ꯍꯣꯠꯅꯔꯤ ꯑꯗꯨꯅ ꯑꯩꯈꯣꯏꯒꯤ ꯃꯈꯥ ꯇꯥꯅ ꯂꯩꯕ ꯑꯩꯈꯣꯏꯒꯤ ꯑꯣꯐꯤꯁꯥꯔꯁꯤꯡ ꯀꯛꯆꯤꯡꯒꯤ ꯃꯌꯥꯝ ꯑꯃ ꯅꯍꯥꯟꯗꯒꯤ ꯑꯩ ꯏꯁꯥꯃꯛꯁꯨ ꯗꯦ 16ꯗ ꯂꯥꯛꯑꯒ ꯑꯗꯨꯗꯒꯤ ꯑꯩꯈꯣꯏ ꯂꯦꯞꯇꯅ ꯑꯗꯨꯝ ꯍꯣꯠꯅꯔꯒ SPꯒ ꯑꯩꯈꯣꯏ ꯄꯨꯟꯅ ꯇꯤꯝ ꯑꯃ ꯋꯥꯔꯛ ꯇꯧꯔꯒ ꯀꯟꯅ ꯍꯣꯠꯅꯔꯛꯄꯅꯤ ꯑꯗꯨꯒ ꯉꯁꯤ ꯃꯗꯨꯒꯤ ꯂꯣꯏꯅꯃꯛ ꯑꯁꯦꯡꯕ ꯏꯟꯚꯣꯜꯕ ꯇꯧꯕ ꯃꯦꯟ ꯑꯦꯀ꯭ꯌꯨꯁ ꯑꯣꯏꯕ ꯃꯁꯥꯒꯤ ꯃꯊꯟꯇ ꯃꯥꯅ ꯇꯧꯔꯤ ꯊꯕꯛꯁꯤ ꯇꯧꯔꯤꯕꯗꯨ ꯑꯩꯈꯣꯏ ꯐꯥꯔꯒ ꯍꯧꯖꯤꯛ ꯃꯌꯥꯝꯗ ꯑꯩꯈꯣꯏꯅ ꯎꯠꯂꯤꯕꯗꯨꯅꯤ ꯑꯗꯨꯅ ꯃꯈꯥ ꯇꯥꯅ ꯏꯟꯚꯦꯁꯇꯤꯒꯦꯁꯟ ꯇꯧꯔꯒ ꯀꯣꯔꯠꯀꯤ ꯄ꯭ꯔꯣꯁꯤꯗꯤꯌꯔ ꯑꯗꯨꯒ ꯑꯥꯏꯟꯒꯤ ꯇꯧꯐꯝ ꯊꯣꯛꯄ ꯂꯤꯒꯦꯜ ꯐꯣꯔꯃꯦꯂꯤꯇꯤꯁ ꯂꯣꯏꯅꯃꯛ ꯐꯪꯐꯝ ꯊꯣꯛꯄ ꯗꯟꯗꯤ ꯆꯞ ꯆꯥꯅ ꯐꯪꯅꯕ ꯗꯤꯁꯇ꯭ꯔꯤꯛ ꯄꯨꯂꯤꯁꯅ ꯍꯣꯠꯅꯔꯤ Thank you, sir. Case asi hek thokhibaga koina guidance and advice of our DIG sir and other senior superior officers